ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯐꯨꯡꯒꯥꯋꯥꯔꯤ ꯑꯄꯪ ꯊꯥꯖ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯀꯔꯤꯒꯨꯝꯕ ꯈꯨꯜ ꯑꯃꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯨ ꯂꯩꯋꯥ ꯇꯤꯟꯋꯥ ꯌꯥꯝꯅ ꯈꯪ ꯍꯩꯕ ꯃꯥꯏꯕꯅꯤ꯫ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯁꯨ ꯃꯌꯥꯝꯕꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ, ꯃꯌꯥꯝꯕꯒꯤ ꯋꯥ ꯈꯛ ꯍꯤꯛꯇꯣꯛꯇꯦ꯫ ꯃꯌꯥꯝꯕ ꯑꯗꯨ ꯃꯆꯥ ꯄꯣꯛꯇꯦ꯫ ꯃꯅꯥꯎ ꯑꯗꯨꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯨꯍꯣꯡꯗꯨꯅ ꯃꯆꯥ ꯑꯃ ꯄꯣꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯕꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯃꯅꯥꯎꯅ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯍꯤꯡꯅ ꯍꯤꯡꯅ ꯈꯔꯨꯡꯗ ꯍꯥꯞꯂꯒ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟꯗ ꯐꯨꯝꯖꯤꯜꯂꯨꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯃꯊꯪ ꯃꯊꯪ ꯑꯅꯤ ꯑꯃꯁꯨ ꯃꯌꯥꯝꯕꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯅ ꯍꯤꯡꯅ ꯈꯔꯨꯡꯗ ꯍꯥꯞꯂꯒ ꯐꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯃꯌꯥꯝꯕꯅ ꯇꯧꯔꯤꯕ ꯑꯁꯤ ꯃꯅꯥꯎꯅꯨꯄꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯅꯨꯡꯉꯥꯏꯇꯅ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯖꯗꯅ ꯑꯁꯨꯝ ꯈꯥꯡꯗꯨꯅ ꯂꯩꯔꯛꯄꯣꯏꯔꯦ꯫ ꯃꯆꯥ ꯑꯍꯨꯝ ꯃꯊꯪ ꯃꯊꯪ ꯐꯨꯝꯖꯤꯟꯈꯤꯗꯨꯅ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯃ ꯃꯅꯥꯎꯅꯨꯄꯥꯒꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯄꯣꯏꯔꯦ, "ꯏꯇꯩꯅ ꯇꯧꯔꯤꯕꯁꯤ ꯀꯜꯂꯛꯇꯨꯅ ꯇꯧꯔꯤꯕꯅꯤ, ꯃꯥꯗꯤ ꯃꯆꯥ ꯄꯣꯛꯇꯦ꯫ ꯑꯩꯈꯣꯏꯅ ꯏꯆꯥ ꯅꯨꯄꯥ ꯑꯍꯨꯝ ꯃꯊꯪ ꯃꯊꯪ ꯄꯣꯛꯄꯁꯤꯗ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯍꯤꯡꯅ ꯍꯤꯡꯅ ꯐꯨꯝꯖꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯇꯨꯡꯗꯗꯤ ꯑꯉꯥꯡ ꯄꯣꯛꯏ ꯍꯥꯏꯕ ꯈꯪꯍꯜꯂꯒꯨꯝꯁꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯊꯪ ꯃꯤꯔꯣꯟꯕꯗꯤ ꯊꯥ ꯁꯨꯔꯛꯄ ꯃꯇꯝꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯂꯣꯟꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯅꯨꯄꯤ ꯃꯄꯥꯝꯗ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯃ ꯃꯅꯥꯎ ꯅꯨꯄꯤꯒꯤ ꯃꯆꯥ ꯑꯅꯤꯈꯛ ꯐꯥꯏꯕꯣꯛ ꯄꯣꯛꯂꯦ ꯍꯥꯏꯕ ꯇꯥꯕꯗ ꯃꯌꯥꯝꯕ ꯃꯥꯏꯕꯅ ꯆꯠꯂꯒ ꯃꯨꯟꯗꯨꯅ ꯄꯨꯔꯛꯂꯒ ꯍꯋꯥꯏ ꯑꯀꯥꯕ ꯈꯔꯒ ꯅꯨꯡ ꯃꯆꯥ ꯑꯃꯃꯝꯒ ꯆꯐꯨꯗ ꯍꯥꯞꯇꯨꯅ ꯇꯨꯔꯦꯜ ꯋꯥꯡꯃ ꯋꯥꯡꯃ ꯑꯃꯨꯛ ꯐꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯃꯋꯥꯅ ꯂꯧꯕꯨꯛꯇꯒꯤ ꯍꯜꯂꯛꯄꯗ ꯄꯥꯎ ꯑꯁꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯝꯕꯗ ꯃꯅꯥꯎꯅꯨꯄꯥ ꯑꯁꯤ ꯁꯥꯎꯃꯟꯈꯤꯕꯅ ꯑꯐ ꯐꯠꯇ ꯈꯟꯊꯗꯅ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯔꯒ ꯃꯌꯥꯝꯕ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯅꯥꯎꯅꯨꯄꯥꯅ ꯂꯥꯛꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯌꯥꯝꯕꯗꯨ ꯅꯨꯡꯁꯥ ꯊꯤꯔꯦ꯫ ꯃꯅꯥꯎꯕꯨ ꯌꯦꯡꯂꯒ ꯃꯌꯥꯝꯕꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯁꯥꯎꯈꯤꯅꯨ, ꯇꯞꯊꯈꯣ꯫ ꯑꯉꯥꯡ ꯐꯥꯏꯕꯣꯛ ꯑꯅꯤ ꯑꯗꯨ ꯐꯨꯝꯖꯤꯟꯕꯗꯤ ꯑꯣꯏꯔꯕꯗꯤ ꯉꯁꯤ ꯑꯍꯤꯡ ꯇꯣꯔꯕꯥꯟꯗ ꯂꯨꯝꯗꯨꯅ ꯂꯩꯌꯨ꯫ ꯀꯔꯤ ꯀꯔꯤ ꯋꯥ ꯇꯥꯕꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯌꯥꯝꯕꯕꯨ ꯍꯥꯠꯂꯨ"꯫ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯃꯅꯥꯎ ꯑꯗꯨ ꯁꯥꯎꯕ ꯌꯥꯗꯗꯨꯅ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯔꯒ ꯐꯨꯝꯖꯤꯟꯈꯤꯕ ꯑꯉꯥꯡ ꯐꯥꯏꯕꯣꯛ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤ ꯁꯥꯕꯗꯨ ꯇꯥꯅꯕ ꯇꯣꯔꯕꯥꯟꯗ ꯂꯨꯝꯗꯨꯅ ꯂꯩꯈꯤ꯫ ꯑꯍꯤꯡ ꯑꯊꯦꯡꯕ ꯃꯤꯆꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝꯗ ꯇꯨꯔꯦꯜ ꯋꯥꯡꯃ ꯋꯥꯡꯃꯗ ꯐꯨꯝꯖꯤꯟꯈꯤꯕ ꯐꯥꯏꯕꯣꯛ ꯑꯅꯤꯗꯨꯅ ꯑꯃꯒ ꯑꯃꯒ ꯀꯧꯅꯔꯒ ꯋꯥꯔꯤ ꯁꯥꯅꯔꯛꯏ꯫ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯕ ꯇꯥꯕꯗ ꯍꯥꯟꯅ ꯐꯨꯝꯈ꯭ꯔꯕ ꯑꯉꯥꯡ ꯑꯍꯨꯝ ꯑꯗꯨꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯌꯥꯎꯈꯤ꯫ ꯃꯊꯪ ꯃꯊꯪ ꯃꯥꯅ ꯃꯥꯅ ꯄꯣꯛꯈꯤꯕꯒꯤ ꯃꯔꯝ ꯍꯪꯅꯔꯛꯄꯗ ꯑꯍꯥꯟꯕ ꯐꯨꯝꯈꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯏꯃꯥ ꯏꯄꯥ ꯑꯣꯏꯔꯤꯕ ꯃꯈꯣꯏ ꯑꯅꯤꯁꯦ ꯋꯥꯍꯟꯒꯦ ꯈꯟꯗꯨꯅ ꯄꯣꯛꯈꯤꯕꯅꯤ꯫ ꯑꯩꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗ ꯍꯩꯅꯧ ꯄꯥꯝꯕꯤꯗ ꯀꯥꯗꯨꯅ ꯍꯩꯅꯧ ꯍꯦꯛꯄꯗ ꯇꯥꯔꯛꯇꯨꯅ ꯁꯤꯕꯗ ꯑꯍꯜ ꯑꯅꯤ ꯑꯗꯨꯅ ꯀꯞꯄꯗꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯨꯡꯗ ꯊꯣꯛꯂꯒꯗꯕ ꯍꯥꯟꯅ ꯎꯕ ꯃꯌꯥꯝꯕ ꯃꯥꯏꯕꯅ ꯑꯩꯕꯨ ꯍꯤꯡꯅ ꯍꯤꯡꯅ ꯈꯔꯨꯡꯗ ꯍꯥꯞꯇꯨꯅ ꯐꯨꯝꯖꯤꯜꯂꯤꯕꯁꯤꯅꯤ"꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯅꯤꯁꯨꯕ ꯐꯨꯝꯖꯤꯟꯈꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯁꯨ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗ ꯁꯥꯖꯦꯟ ꯀꯥꯡꯂꯣꯟ ꯉꯝꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯁꯟ ꯃꯌꯥꯝꯅ ꯅꯦꯠꯈꯥꯏꯗꯨꯅ ꯁꯤꯕꯒꯤ ꯇꯝꯊꯤꯔꯕ ꯃꯤꯁꯤ ꯑꯗꯨ ꯌꯦꯡꯂꯒ ꯀꯞꯍꯟꯒꯦ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯕ ꯃꯥꯏꯕ ꯑꯗꯨꯅ ꯈꯪꯗꯨꯅ ꯑꯩꯕꯨ ꯄꯣꯛꯄꯗ ꯉꯥꯏꯔꯤꯉꯩꯗ ꯈꯔꯨꯡꯗ ꯍꯥꯞꯇꯨꯅ ꯐꯨꯝꯖꯤꯜꯂꯤꯕꯁꯤꯅꯤ"꯫ ꯃꯊꯪ ꯑꯍꯨꯝꯁꯨꯕ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯁꯨ ꯈꯥꯡꯉꯨꯊꯛꯇ ꯁꯤꯗꯨꯅ ꯃꯈꯣꯏ ꯋꯥꯍꯟꯒꯦ ꯍꯥꯏꯗꯨꯅ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅꯤ꯫ ꯀꯣꯏꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕ ꯉꯝꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯅꯣꯡꯃ ꯃꯤ ꯂꯩꯇꯕ ꯇꯟꯖꯥ ꯑꯃꯗ ꯀꯣꯟ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯊꯣꯡꯒ꯭ꯔꯥꯗꯒꯤ ꯅꯥꯟꯊꯗꯨꯅ ꯏꯁꯤꯡꯗ ꯇꯥꯗꯨꯅ ꯁꯤꯕꯒꯤ ꯃꯤꯁꯤ ꯑꯗꯨ ꯎꯍꯟꯗꯨꯅ ꯑꯩꯕꯨ ꯄꯣꯛꯄ ꯏꯃꯥ ꯏꯄꯥ ꯑꯅꯤꯕꯨ ꯀꯞꯇꯨꯅ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯜꯍꯟꯒꯦ ꯈꯟꯗꯨꯅ ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅꯤ"꯫
ꯑꯗꯨꯕꯨ ꯃꯌꯥꯝꯕ ꯃꯥꯏꯕꯅ ꯋꯥ ꯑꯁꯤ ꯍꯥꯟꯅ ꯈꯪꯕꯗꯒꯤ ꯑꯩꯕꯨ ꯍꯤꯡꯅ ꯍꯤꯡꯅ ꯈꯔꯨꯡꯗ ꯍꯥꯞꯂꯤꯒ ꯐꯨꯝꯖꯤꯜꯂꯤꯕꯁꯤꯅꯤ꯫ ꯑꯉꯥꯡ ꯑꯍꯨꯝꯅ ꯍꯥꯏꯔꯛꯄ ꯑꯀꯤꯕ ꯃꯁꯛ ꯐꯪꯂꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯉꯁꯥꯏ ꯃꯈꯩ ꯂꯨꯝꯗꯨꯅ ꯇꯥꯔꯝꯂꯤꯕ ꯃꯥꯏꯕꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨ ꯀꯤꯃꯟꯈꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯣꯔꯕꯥꯟ ꯀꯥꯡꯒꯨꯞ ꯑꯅꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯐꯨꯝꯖꯤꯟꯈꯤꯕ ꯑꯉꯥꯡ ꯐꯥꯏꯕꯣꯛ ꯑꯅꯤ ꯑꯗꯨ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯂꯛꯈꯤ꯫ ꯑꯃꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯈꯣꯏꯁꯨ ꯐꯥꯏꯕꯣꯛ ꯑꯣꯏꯅ ꯄꯣꯛꯇꯨꯅ ꯏꯃꯥ ꯏꯄꯥꯕꯨ ꯀꯞꯍꯜꯂꯨꯒꯦ ꯄꯣꯛꯂꯛꯄꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯕꯗꯒꯤ ꯅꯣꯡꯃ ꯏꯃꯥ ꯏꯄꯥꯅ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯑꯅꯤ ꯆꯔꯥ ꯋꯥꯟꯕꯒꯤ ꯈꯠꯅꯕꯗ ꯊꯥꯡ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯌꯥꯟꯅꯒꯅꯤ꯫ ꯊꯥꯡꯅ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯊꯠꯇꯨꯅ ꯃꯥꯡꯒꯣꯟꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯤꯗꯨꯅ ꯇꯥꯕꯗꯨ ꯏꯃꯥ ꯏꯄꯥꯕꯨ ꯃꯃꯤꯠ ꯊꯤꯠꯅ ꯌꯦꯡꯍꯟꯒꯦ, ꯃꯊꯋꯥꯏ ꯑꯗꯨ ꯆꯥꯛꯍꯟꯒꯦ ꯈꯟꯗꯨꯅ ꯍꯧꯅꯗꯨꯅ ꯐꯥꯏꯕꯣꯛ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅꯤ"꯫ ꯑꯗꯨꯕꯨ ꯇꯨꯡꯗ ꯊꯣꯔꯛꯀꯗꯕ ꯍꯥꯟꯅ ꯎꯕ ꯃꯌꯥꯝꯕ ꯃꯥꯏꯕꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯍꯤꯡꯅ ꯍꯤꯡꯅ ꯈꯔꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯇꯣꯔꯕꯥꯟ ꯋꯥꯡꯃ ꯋꯥꯡꯃꯗ ꯐꯨꯝꯖꯤꯟꯕꯤꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯉꯥꯅ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩ ꯅꯣꯡꯉꯥꯜꯂꯛꯇꯨꯅ ꯑꯉꯥꯡ ꯃꯉꯥ ꯃꯥꯒꯤ ꯃꯥꯒꯤ ꯐꯨꯝꯐꯝꯗ ꯍꯟꯖꯤꯟꯅꯈꯤ꯫ ꯑꯉꯥꯡ ꯃꯉꯥꯅ ꯁꯥꯅꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯨꯔꯒ ꯃꯌꯥꯝꯕ ꯍꯥꯠꯀꯦ ꯈꯜꯂꯝꯕ ꯃꯅꯥꯎꯅꯨꯄꯥ ꯃꯌꯥꯝꯕꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯆꯪꯖꯈꯤ꯫ ꯃꯇꯨꯡꯗ ꯃꯆꯤꯜ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯆꯥꯟꯅ ꯇꯤꯟꯅꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕ ꯇꯥꯟꯊꯣꯛꯇꯨꯅ ꯑꯐꯕ ꯃꯆꯥ ꯄꯣꯛꯇꯨꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯑꯄꯪ ꯊꯥꯖꯒꯤ ꯀꯨꯌꯣꯝꯅ ꯌꯣꯝꯂꯕ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯗꯤ ꯅꯣꯡꯉꯥꯟꯗ꯭ꯔꯤꯕ ꯑꯍꯤꯡꯒꯨꯝꯕꯅꯤ, ꯃꯝꯗꯨꯅ ꯂꯩ, ꯑꯀꯤꯕꯅ ꯃꯇꯝ ꯂꯩꯕ ꯀꯤꯕꯤꯠꯇ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩ꯫